ꯄꯥꯡꯊꯣꯛ ꯃꯅꯥ ꯑꯁꯪꯕ ꯇꯧꯔꯒ ꯁꯣꯗꯥꯕꯒ ꯍꯥꯞꯇꯕꯤꯗ ꯎꯠꯅ ꯇꯧꯔ ꯇꯧꯕꯤꯗꯣ ꯑꯗꯨ ꯅꯥꯟ ꯁꯦꯝꯃꯒ ꯑꯗꯨ ꯆꯥꯔꯒ ꯃꯍꯥꯎꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯌꯦꯡꯉꯁꯤ ꯍꯪꯗꯣꯛꯑꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯆꯔꯨꯅ ꯊꯣꯡꯕꯁꯦ ꯁꯤ ꯎꯇꯤꯁꯨ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯆꯥꯔꯒꯦ ꯃꯌꯥꯝ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯍꯥꯏꯖꯔꯒꯦ ꯗꯥꯅꯥꯕꯃꯩꯅꯁꯨ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯁ ꯇꯦꯁ ꯇꯧꯅꯦ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯍꯥꯎꯗꯣ ꯅꯨꯡꯁꯤꯕꯤꯒ ꯇꯧꯒ꯭ꯔꯦ Welcome back to my channel. Mayam ngasi video sidi famous YouTuber na aingonda pirakpa dear do adu ngasi tawbagi video oidoine ado ngasi gi ahamba famous YouTuber ja ahamba je kanano ga series en semage buka ado ahamba ise Naobamei na pirakpa dear do tawdoine mana hairakpa dear do mate masi da screen do thoksalamage yengminar je do kamu makha ori tars ai gi motadi ko maitai yi oina ko uti jabra yeah uti akogi haibreng ko pangthok mana asangba tawga sodabaga haptabida utna tawra tawbida adu nan semaga adu charga mahaudo ngon hairo kamai tawbe utna tawbiba adu da udon charbi sodabaga thokni uti ja utna tawrmeba ut akogi mai thagi utto adu sommaga aduga pangthokla sakuti asangba adu do tawraga ne adugi mahaudo kamai tawbe nang khangda jo hanjing da Una kamaina tawge khotke do sodabaga so yaudbi da hoi ai soi try tawrage to ga hara adudi myam Naobamei na haise kaino do ne ba charu na thongba uti oina charo saidi thaina matam dadi soda begap hana de ye uti thongba da charu na sungaga charu gi mahidoina happe haibako ai first time mas ma da ai jinga tang tarang chale ba camera zoom ai kamai tawdino sinai tarang chale bako adai amu ko na hai ba mana haidi ahalaman wa charami asang buti sangbu tawraga la charami kholame ado nang na haitrasu ahalaman sinda hango haibadigi khitang phagi bine ba ai hamda kamai tawdino khambadan wakal je ngatang kainomni tawgibane bako du matang da aduga aise charu su supang ai je kui da bane ba pirak padir se ai tawge charu je phangtra ba se amada hangi charu je loi mai thadok na gare charu matam si loi re khotle na hayakpa amada phangdra ba ise ado nong madai se bem khojala kanda iren je na walking puthok pa kanda ina lapuk se thamna charu mu ubune bako adugi video aina wagi matek to myam sidum hapchang wagi matek to myam ta punai labing mina zemta hangai charu thi bane bako adu phangda ba do ngasi iren ga ai ga se walking tholoba kana charu ure adugi charu sida charu lei bako adu lawo chaline to ata yam lam le to jum to salak iren le puta iren ju yauri yam ko to Silai, semua itu sih yang tu. Silau, iren guys, silai dah. Iren, caru lau pula ini. Langgai caru semua honda tu. Iren ni bani waktu tholak pada caru le ram ya. Iren caru lau asla. Tahu je. Ya, iren bani. Caru lau pula itu lah tu je. Lambi lagi je, silai lain ni. Iren, tahu silai. Well. Charu lau re ai ire pamang am dana pumi kana pami charu phange hoi charu matam natte hai bane bako du gi ne bako charu phang ba wai ba ado finally charu phange Naobamei na charu tawraga uti thongo da thongba yarani asi da makta ne bai langai uti thonga cha ti charu leita bai ne bako ado charu re ado am lab ni ko ina lau ri ja hoi wa re Mayang ubiramani adumaya neba aina kay wagi se khulaba ba neba ini irian jo nakan haina pammaga neba chatli je amthina wagi charu do amthina waba do oigi bako mayam adumaya oiraga charu phange aduga ai hojik tawba sing du mayam mate ulakke aina sem saba do mayam ai kamaina sungni khotli habado charu do mai sungni khotli habado mayam pulap yengminar se aduga khane mathang mayam yengminar se mayam charu si leire do mai tharoge mai thadularoge hadi YouTube kenu sulai bini ko mai nung se kya utpe ya de bako
ꯑꯗꯨꯅ ꯃꯩ ꯊꯥꯔꯨꯔꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯎꯠꯇꯨ ꯂꯧꯔꯒ ꯃꯌꯥꯝ ꯄ꯭ꯔꯣꯁꯦꯁ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯂꯣꯏꯔꯦꯕꯀꯣ ꯍꯥꯏꯅ ꯃꯩ ꯊꯥꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯉꯥꯛꯇꯪ ꯏꯪꯍꯟꯈꯤꯒꯦ ꯄꯣꯛꯇ꯭ꯔꯕ ꯃꯈꯥꯏ ꯎꯠꯁꯦ ꯌꯥꯎꯒꯤꯗ꯭ꯔꯥ ꯃꯊꯛ ꯈꯤꯇꯪ ꯇꯧ ꯃꯌꯥꯝ ꯇꯞꯅ ꯍꯥꯞꯄꯤ ꯑꯗꯣ ꯍꯥꯄꯛꯈꯤꯒꯦ ꯑꯗꯨꯒ ꯎꯠꯂꯛꯀꯦ ꯍꯥꯞꯄ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝ ꯎꯠꯁꯦ ꯁꯤ ꯂꯩꯔꯦꯕꯀꯣ ꯎꯠꯁꯦ ꯁꯨꯃꯥꯏꯅ ꯆꯔꯨꯒꯤꯗꯤ ꯃꯨꯁꯨꯛ ꯃꯨꯏꯌꯦ ꯑꯗꯣ ꯈꯪꯗꯤ ꯃꯨꯅ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦ ꯃꯩꯔꯨꯞ ꯂꯩꯔꯦ ꯑꯗꯣ ꯍꯧꯔꯛꯑꯒꯦ ꯀꯩꯅꯣ ꯇꯦꯡꯀꯣꯠ ꯑꯃꯗ ꯆꯤꯔꯁꯤꯀꯣ ꯃꯌꯥꯝ ꯎꯠꯁꯤ ꯂꯩꯔꯦ ꯏꯁꯤꯡ ꯍꯥꯏꯔꯛꯑꯣ ꯏꯁꯤꯡꯁꯦ ꯀꯌꯥꯝ ꯍꯩꯗꯣꯏꯔꯣ ꯈꯪꯗꯦ 이신도 옷 khá tà cái 이신데 안 하면 이신이 거면 아 하이도 아무 때거 tà gì đi 하포 마히 क्या 하도잖아 근데 마히 khá 하포 하네 보고 야래도 하포 야래 지라지 지바 hore mẹ cái đồ mahi lối lại phải thu là gì mỗi gì đi mày luộc sẽ hô vào này hay là gì mày luộc sẽ mà sai hồ này hả bạn anh ngầm rồi đó chùm nó lan vào lắm đi si vậy thì Ooti đã hát tôi điểm một cái bài gì sao tại vì cái chỉ biết đâu nè em chỉ đi tu khuẩn là đúng ba sao vậy đó xin được đã hát tôi ra lấy bài gì xin áp ra là em chỉ đi một số gì mà khi mà nó hăng đẹp à đang là mà khi chỗ hay chân gì mà là cái hay rồi à hay khăng để cho hát với cái anh gì mayam si isingjina yagiroi haibako ado sije kikit namgadab sije kikit namgadabni haibako si ising machumje sidam haijalaga mu kikit namakige aham experience ne ado mayam thaini ga halama singni khangamni buko chumin lale do dum kamin hairo ado aham tawunina kitang di ko ngaweba haidi phajana uraga tawondamina hairaga tawunina ko ado som sidoin trop tale do amu namanga khige aduga dum ulakke gyan ta dinga si tawduje hay rồi này cái này có cái đó đi nè năm si extra bây giờ khơi anh nào để ông nông ăn tay này đấy nào hơi thay mình hay là mình tấu là bột gì đấy cái bài nào thế nào năm hai bên đi co iru làm thì iru là nhưng một số gì mấy cái máy giặt sẽ là thuốc tôi nè bạn cứ cả đó soda về gặp ôi tôi nè bạn bột gì hết ra 야, 정말 내가 보고 와우, 야매. 야매죠? 야매. 야매죠? 아무튼 그 라스트 혹시고. 야, 호지기 마히도 아무튼 중게 남오고. 그다음 야, 세. 그것도 나와요. 야, 타이닝 하려면 떠오라디 코인도 좀 돼 가면 다 해비려 뭐. यार मही ही नहीं आनी दा मैम प्रोसेस अनौब तौरीबको गसाइदो यारो इसिंगदो तम तप तागदमने को अमु गसाइगी महीदो सिले गसाइगी महीदो सिलेरे अमु इसिंग तम हायगा अमु सोम मखादा तप तारे हौदी तप तारे गसाइदी ओरो ताबनेबा हौदी अमु तप ताहलिए सोना वीडियो कॉल पाइरको सोना वीडियो कॉल पाइरे तो अदुगा ताले मीना जो हायरा माने उतो वाले ना नोय कमेंट हायरा 우뚱 살이 안 버네. 어디 쪼티 버이네 하봐. 신경 마신. 우또 나 야래. 아빠 많이 끼치다가 하거든요. 수영 와람니 거기 허지 가다 또 와도 로리. 타이리 하려면 진짜 와람니 하봐. 낭나 하이다가기 와봐. 뭐지 와다 버리지? 그래도 와래도 우또 땀땀내 신도 따블로가 아좀 하하더니 친구들이 나 우리 양 와서도 그 당시 와 난이들이 와 난이도 하이다가 하면 봐. 미 꾸이는 상하고네 무슨 따로 가이보다. 아, 꾸이 가이노. 아다기 동네리네들이. 꾸이 무슨 꾸이 가이노. 호이는 꾸이 가이노 세. 지금 탐뭐 스마이네. 정말. 스마이 탐 먹으면 다할라게도 호렌 올라가게 가래가 시나 last process ne sina si makha dagi di thong thak pa hora age smai ta han gi ge me smai lai re smai na ising lai re ko aduga makha na smai trop
ꯇꯥꯔꯤꯕꯀꯣ ꯌꯥꯝ ꯄꯤꯛꯅꯅꯤꯀꯣ ꯇꯥꯔꯤꯁꯦ ꯁꯤ ꯉꯥꯏꯈꯤꯒꯦ ꯑꯗꯣ ꯉꯥꯏꯔꯒ ꯁꯣꯝꯗ ꯉꯥꯏꯕ ꯑꯣꯏꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯩꯀꯥ ꯁꯦꯝꯗꯣꯛꯑꯒꯦ ꯃꯈꯥꯁꯦ ꯑꯝꯇ ꯊꯃꯝꯃꯥꯏ ꯅꯪ ꯌꯦꯡꯃꯟꯗꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯎꯇꯤꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯣꯡꯕ ꯎꯇꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯅꯝꯃꯛꯑꯒꯦ ꯑꯗꯨꯝ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯍꯧꯅꯕꯀꯣ ꯀꯩꯀꯩ ꯍꯥꯞꯄꯤ ꯈꯣꯠꯂꯤꯗꯣ ꯑꯗꯨ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯅꯕ ꯑꯗꯨꯝ ꯅꯝꯃꯛꯑꯒꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯉꯁꯥꯏꯒꯤ ꯎꯠꯀꯤ ꯃꯍꯤꯗꯣ ꯑꯗꯨꯁꯨ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯁꯣꯗꯥ ꯕꯦꯒꯞꯀꯤ ꯃꯍꯨꯠꯇ ꯑꯗꯣ ꯑꯩ ꯄ꯭ꯔꯣꯁꯦꯁꯁꯦ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯑꯒꯦ ꯄꯥꯡꯈꯣꯛꯂꯥ ꯃꯅꯥ ꯍꯥꯞꯄꯦꯀꯣ ꯑꯗꯨꯏ ꯃꯇꯨꯡꯗ ꯀꯔꯤ ꯍꯥꯞꯀꯅꯤ ꯑꯣ ꯁꯤ ꯃꯪꯒꯟꯁꯦ ꯍꯥꯞꯄꯣ ꯂꯛꯁꯃꯤ 하고 야래 야니 하지 너희 좀 잘 와야 되네 너희 떼선 도 오네 되네 아주 야니 아주 뭐도 내가 너 하고 아주도 그래도 하와이 트라고 좀 당 아마 당 하고야 야야 아시 하빼 아주 마통도 까리 하거니 하고 간다 쨍 아주 쨍도 구좀다 야봐 야만데 또 야래 아주 하고 ꯆꯦꯡ ꯍꯥꯞꯄꯦ ꯈꯥꯃꯦꯟ ꯃꯅꯥ ꯍꯥꯞꯄꯣ ꯁꯤꯅ ꯈꯥꯃꯦꯟ ꯃꯅꯥꯅꯦꯕ ꯑꯗꯨꯒ ꯑꯗꯨꯅ ꯀꯩ ꯃꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯅ ꯃꯃꯤꯡ ꯈꯪꯗꯕ ꯃꯅꯥ ꯃꯃꯤꯡ ꯈꯪꯗꯕ ꯃꯅꯥ ꯂꯩꯔꯦꯀꯣ ꯑꯗꯨꯗꯩꯗꯤ ꯅꯥꯀꯨꯞꯄꯤ ꯍꯥꯞꯄꯣ ꯁꯤꯅ ꯅꯥꯀꯨꯞꯄꯤ ꯑꯃꯇꯪ ꯍꯥꯞꯄꯣꯅꯦ ꯃꯆꯦ ꯑꯃꯇꯪ ꯍꯥꯞꯄꯣ ꯌꯥꯔꯦ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ ꯑꯗꯨꯒ ꯀꯩ ꯍꯥꯞꯇꯣꯏꯅꯣ ꯆꯦꯡ ꯍꯥꯞꯄꯦ ꯅꯥꯀꯨꯞꯄꯤ ꯍꯥꯞꯄꯦꯀꯣ ꯃꯌꯥꯝ ꯃꯍꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯁꯦ ꯍꯩꯖꯟꯈ꯭ꯔ ꯃꯍꯤꯗꯣ ꯂꯣꯏ ꯍꯩꯖꯟꯈ꯭ꯔꯦ ꯃꯍꯤꯁꯦ ꯅꯥ ꯄꯪꯗꯅꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯣꯌꯦ ꯑꯃ ꯑꯗꯨꯒ ꯏꯁꯤꯡ ꯍꯥꯏꯔꯣ ꯏꯁꯤꯡꯗꯨ ꯂꯣꯏ ꯍꯩꯖꯟꯕ ꯌꯥꯅꯤ ꯏꯁꯤꯡꯗꯨ ꯂꯣꯏ ꯍꯩꯖꯜꯂꯣ ꯂꯣꯏ ꯖꯣꯔ ꯍꯩꯖꯜꯂꯣ ꯏꯁꯤꯡ ꯍꯩꯔꯦ ꯑꯗꯨꯒ ꯊꯥꯎꯗ ꯍꯩꯔꯒꯦ ꯁꯦꯔꯁ 이싱 타오제 야 타오 합배 아주 ꯌꯥꯝ ꯀꯥꯝꯒ꯭ꯔꯒꯦ ꯑꯗꯨꯒ ꯔꯤꯖꯜ ꯄꯨꯂꯞ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯃ ꯂꯣꯏꯒ꯭ꯔꯦ ꯌꯦꯡꯉꯁꯤ ꯍꯪꯗꯣꯛꯑꯒ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣ guys wow ꯌꯦꯡꯁꯤꯀꯣ ꯀꯃꯥꯏ ꯇꯧꯅꯣ 와 그냥 수많이 오예 하이 자 좀없니 ꯆꯥꯛ ꯊꯣꯡꯕ ꯃꯥꯜꯂꯦ ꯎꯇꯤ ꯊꯣꯡꯕꯁꯤꯗ ꯌꯥꯝ ꯍꯩꯕ ꯃꯆꯤꯟꯖꯥꯛ ꯊꯣꯡꯕ ꯃꯥꯜꯂꯦ ꯌꯥꯝ 시대이 ꯌꯥꯝ ꯍꯩꯅꯗꯤ ꯑꯗꯣ ꯁꯤ ꯑꯣꯈꯥꯏꯗꯨꯅꯤ ꯁꯤꯁꯦ ꯁꯪꯅꯕꯅꯦ ꯍꯧꯖꯤꯛ ꯒꯣꯔꯣ ꯒꯣꯔꯣ ꯂꯥꯎꯅ 어ꯣखाꯏꯗꯨꯅꯤ ꯍꯥꯏꯕ ꯒꯣꯔꯣ ꯒꯣꯔꯣ ꯂꯥꯎꯅ 어ꯣखाꯏꯗꯣꯏꯔꯣ guys 어ꯣखाꯏꯔꯛ게ꯀꯣ ꯄꯣꯛꯏꯅꯦ 그래도 문드시나 gꯣꯔꯣ gꯣꯔꯣ ꯂꯥꯎꯅ 어ꯣखाꯏꯔꯛꯈꯤ게 ꯃꯌꯥꯝ ꯌꯦꯡꯉꯁꯤ 문ꯗꯕ ꯑꯃꯗꯤ ꯌꯥꯎꯔꯤ 상해도 아, 이반이나 하위 맛살도 양다잖아. ꯆꯥꯛ ꯊꯣꯡꯕ ꯃꯥꯜꯂꯦ. ꯅꯪꯁꯦ ꯆꯥꯛꯅ ꯍꯦꯟꯅ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯏꯅꯦ. ꯆꯥꯛꯅ ꯌꯥꯝꯃꯟꯒꯖꯥꯠꯂꯣ? ꯅꯪ ꯑꯇꯣꯝꯗꯒꯤꯅꯤꯅ ꯁꯤ ꯍꯥꯏꯗꯤ ꯆꯞꯄꯨꯗꯤ ꯆꯥꯔꯦꯕ ꯑꯗꯨꯒꯅꯦ ꯀꯩꯅꯣꯁꯦ ꯆꯥꯛꯁꯦ ꯅꯠꯇꯦ ꯃꯅꯥ ꯃꯁꯤꯡꯗꯣ ꯈꯤꯇꯪ ꯍꯥꯞꯄ ꯋꯥꯠꯂꯦ. ꯁꯪꯗ꯭ꯔꯦ. ꯑꯗꯨꯒꯅꯦ ꯆꯥꯛꯁꯦ ꯌꯥꯝꯃꯟꯖꯦꯕ. ꯃꯌꯥꯝ ꯎꯇꯤꯁꯦ ꯑꯃ ꯁꯣꯗꯥ ꯕꯦꯒꯞ ꯍꯥꯞꯄꯁꯨ ꯊꯣꯡꯉꯤꯕꯀꯣ. ꯑꯗꯨꯅ ꯍꯥꯞꯇꯕꯅꯦꯕ. ꯑꯩꯅꯅꯦ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯀꯌꯥꯝ ꯈꯦꯠꯅꯕꯅꯣ ꯌꯦꯡꯒꯦꯅꯅꯦ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯅꯅꯦ ꯑꯩ ꯊꯟꯗꯒꯤ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯆꯥꯔꯣꯏ ꯍꯥꯏꯕ ꯇꯦꯁ ꯑꯃ ꯇꯧꯅꯤ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯌꯥꯅꯤꯅ ꯁꯨꯝ ꯍꯥꯞꯄꯅꯦ ꯑꯗꯣ ꯁꯪꯗꯤ ꯁꯪꯉꯦ ꯌꯥꯝ ꯀꯟꯅ ꯁꯪꯗꯕꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯌꯥꯝꯗ ꯑꯣꯈꯥꯏꯒꯤꯒꯦ ꯑꯝꯇ ꯒ꯭ꯔꯣ ꯒ꯭ꯔꯣ ꯂꯥꯎꯅ ꯁꯪꯒꯣꯝ ꯈꯤꯇꯪ ꯍꯥꯞꯄꯣꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯪꯒꯣꯝ ꯍꯥꯞꯄꯅꯤ ꯃꯌꯥꯝ ꯁꯤ ꯁꯪꯒꯣꯝ ꯃꯍꯤꯁꯦ ꯍꯩꯖꯟꯈ꯭ꯔꯒꯦ ꯁꯨꯃꯥꯏꯅ ꯁꯪꯒꯣꯝ ꯃꯍꯤ ꯍꯩꯖꯟꯈ꯭ꯔꯅꯤ ꯑꯩꯅ ꯑꯃꯨꯛ ꯏꯁꯥ ꯇꯥꯛꯆꯩꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯛ ꯇꯧꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯔꯛꯑꯒꯦꯁꯦ ꯐꯥꯏꯅꯦꯜ ꯔꯤꯖꯟꯁꯦ ꯁꯣꯛ ꯇꯧꯔꯀꯥꯟꯗ ꯆꯥꯕ ꯀꯥꯟꯗ ꯗꯥꯏꯔꯦꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯃꯌꯥꯝ ꯊꯣꯡꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥꯗ ꯇꯥꯔꯝꯃꯅꯤ 3ꯗ ꯀꯩꯅꯣ ꯇꯥꯔꯝꯃꯅꯤ ꯄꯨꯡꯁꯦ ꯉꯁꯥꯏꯗꯒꯤ ꯇꯧꯔꯛꯄꯅꯦ ꯁꯤꯟꯕ ꯂꯥꯡꯕꯅꯦ ꯈꯪꯗꯦ ꯍꯩꯇꯕ ꯍꯥꯏꯕꯗꯤꯀꯣ ꯑꯃ ꯆꯔꯨꯅ ꯅꯝꯕꯗꯣ ꯈꯔ ꯁꯣꯏꯔꯦꯕꯀꯣ ꯆꯔꯨꯗꯨꯁꯨ ꯌꯥꯝꯕꯣꯏ ꯈꯜꯂꯒ ꯌꯥꯝꯃꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯩ ꯑꯩꯈꯣꯏ ꯃꯥꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯤ ꯑꯩꯈꯣꯏ ꯃꯥꯗ ꯀꯣꯜ ꯇꯧꯔꯒ ꯍꯪꯅꯅꯤ ꯇꯧꯔꯒꯅꯦꯀꯣ ꯆꯔꯨꯅ ꯊꯣꯡꯕꯁꯦ ꯁꯤ ꯎꯇꯤꯁꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤ ꯆꯔꯨꯅ ꯊꯣꯡꯕ ꯁꯤꯅ ꯁꯣꯗꯥ ꯕꯦꯒꯞ ꯊꯣꯡꯕꯅꯤ ꯑꯅꯤ ꯊꯣꯡꯕꯅꯦꯕ ꯑꯩ ꯃꯍꯥꯎꯗꯣ ꯃꯥꯒꯤ ꯗꯤꯐ꯭ꯔꯦꯟꯁꯇꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯝ ꯈꯪꯅꯤꯡꯕꯗꯣ ꯑꯗꯨꯒꯤ ꯇꯧꯕꯅꯦ ꯑꯗꯨꯒ ꯗꯥꯅꯥꯕꯃꯩ ꯊꯦꯡꯛ ꯌꯨ ꯗꯥꯅꯥꯕꯃꯩꯅ ꯎꯇꯤ ꯊꯣꯡꯕꯒꯤ ꯗꯤꯌꯔ ꯄꯤꯔꯛꯇꯅ ꯑꯩꯁꯦ ꯎꯇꯤ ꯊꯣꯡꯕ ꯍꯩꯔꯝꯗꯕ ꯑꯩꯁꯦ ꯎꯇꯤ ꯊꯣꯡꯕ ꯍꯩꯔꯦ ꯍꯥꯏꯕꯗꯤ ꯍꯥꯎꯕ ꯍꯥꯎꯇꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯁꯨ ꯃꯁꯛꯁꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯎꯇꯤ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯁꯛꯁꯦ ꯎꯇꯤ ꯂꯣꯏ ꯃꯥꯜꯂꯦ ꯗꯥꯅꯥꯕꯃꯩꯅ ꯄꯤꯔꯛꯄ ꯗꯤꯌꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯎꯇꯤꯁꯦ ꯆꯥꯖꯔꯛꯑꯒꯦ ꯑꯩ ꯇꯦꯁꯄꯨ ꯇꯧꯗ꯭ꯔꯤꯕꯀꯣ ꯂꯣꯏꯔꯀꯥꯟꯗ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯑꯣꯏꯅ ꯐꯖꯅ ꯇꯦꯁ ꯇꯧꯔꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯇꯧꯔꯒꯦꯅꯀꯣ ꯑꯗꯣ ꯃꯆꯨꯁꯦ ꯁꯤꯅ ꯁꯪꯉꯝꯒꯅꯤ ꯁꯤꯅ ꯁꯪꯋꯥꯠꯂꯝꯒꯅꯤ ꯑꯗꯣ ꯀꯩꯅꯣꯅꯦꯕ ꯎꯇꯤꯁꯦ
ꯆꯔꯨꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯅꯥꯎꯄꯤꯈꯣꯏꯗꯤ ꯆꯥꯔꯣꯏ ꯃꯣꯏ ꯇꯦꯁꯇꯪ ꯇꯧꯒꯦ ꯆꯥꯔꯣꯏꯅ ꯍꯥꯏꯕꯗꯨꯒꯤ ꯑꯩꯅ ꯃꯌꯥꯝ ꯇꯧꯔꯁꯨ ꯃꯥꯡꯒꯅꯤꯅ ꯈꯖꯤꯛꯇꯪ ꯇꯧꯕꯅꯦꯕꯀꯣ ꯑꯗ ꯈꯔ ꯇꯧꯕꯗꯨꯗ ꯑꯩꯅ ꯃꯅꯥ ꯃꯁꯤꯡꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯈꯔꯇꯪ ꯇꯧꯕꯗꯨꯗ ꯈꯤꯇꯪ ꯁꯪꯕ ꯋꯥꯠꯈ꯭ꯔꯦꯕꯀꯣ ꯌꯥꯝ ꯍꯥꯞꯄꯣꯏꯗꯤ ꯅꯤꯡꯕꯅꯦ ꯑꯗꯣ ꯁꯪꯕ ꯈꯔ ꯋꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯁꯤꯅ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯞꯆꯤꯟꯕꯅꯦꯕ ꯍꯥꯏꯗꯤ ꯃꯅꯥꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯆꯥꯗꯣꯏꯅꯤꯅ ꯁꯤꯅ ꯂꯣꯏ ꯍꯥꯞꯆꯤꯟꯕꯒꯤꯀꯣ ꯁꯤꯅ ꯐꯖꯅ ꯁꯪꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯁꯪꯕ ꯈꯔ ꯋꯥꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅꯦ ꯆꯥꯔꯒꯦ ꯃꯌꯥꯝ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯍꯥꯏꯖꯔꯒꯦ ꯗꯥꯅꯥꯋꯥꯃꯩꯅꯁꯨ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯍꯥꯏꯕꯅꯦꯕꯀꯣ ꯃꯌꯥꯝ ꯈꯨꯠ ꯆꯥꯔꯒꯦ ꯑꯁ ꯆꯥꯛꯀ ꯆꯥꯔꯣꯏꯗ ꯍꯥꯏꯔ ꯎꯇꯤ ꯆꯥꯅ ꯌꯦꯡꯒꯦ ꯎꯇꯤ ꯌꯦꯡꯒ ꯉꯥꯎꯀꯣ ꯁꯤꯝꯇꯪꯒ ꯌꯦꯡꯒꯦ ꯃꯍꯥꯎꯁꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯁꯪꯕ ꯎꯇꯤ ꯁꯣꯗꯥꯕꯦꯒ ꯌꯥꯎꯕ ꯎꯇꯤꯁꯤꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯒꯦꯀꯣ ꯑꯩꯇꯪ ꯈꯜꯂ ꯇꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯁꯤꯁꯤꯅꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯍꯥꯎꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛꯅꯦ ꯃꯍꯥꯎꯁꯦ ꯑꯃ ꯑꯣꯏꯅꯝꯕ ꯍꯦꯟꯃꯟꯕꯗꯣ ꯑꯣꯏꯅꯝꯕ ꯍꯦꯟꯃꯟꯕ ꯇꯥꯔꯦ ꯁꯤꯅ ꯑꯣꯏꯅꯝꯕꯁꯦ ꯈꯤꯇꯪ ꯋꯥꯠꯄꯩ ꯇꯥꯏꯞ ꯇꯧꯋꯦ ꯆꯥꯕ ꯀꯥꯟꯗꯁꯨ ꯀꯦꯡꯁꯨ ꯀꯦꯡꯗꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯞꯄꯤꯕ ꯃꯆꯜꯁꯤꯡꯁꯤꯒꯤ ꯃꯍꯥꯎꯁꯦ ꯐꯖꯅꯒ ꯂꯣꯏ ꯈꯪꯕꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯔꯣꯏ ꯉꯧꯔ ꯍꯥꯞꯄ ꯇꯤꯜꯍꯧ ꯍꯥꯞꯄ ꯇꯦꯖꯕꯥꯠ ꯃꯅꯥ ꯍꯥꯞꯄ ꯑꯗꯩ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯄ ꯑꯗꯩꯗꯤ ꯍꯋꯥꯏꯒꯤ ꯃꯍꯥꯎ ꯐꯖꯅ ꯗꯤꯐꯥꯏꯟ ꯇꯧꯔꯒ ꯈꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯁꯤꯒꯤ ꯆꯔꯨꯅ ꯊꯣꯡꯕ ꯎꯇꯤꯁꯤꯒ ꯁꯤꯒꯤ ꯀꯩꯅꯣ ꯊꯣꯡꯕ ꯁꯣꯗꯥꯕꯦꯒꯝꯅ ꯊꯣꯡꯕ ꯎꯇꯤꯁꯤꯅꯅꯦꯀꯣ ꯑꯝꯇ ꯗꯤꯐꯥꯏꯟ ꯇꯧꯗꯕꯤꯗ ꯑꯃ ꯂꯩꯖꯥꯅꯦ ꯀꯔꯤ ꯍꯥꯞꯄꯤꯅꯣꯗꯤ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯎꯇꯤ ꯊꯣꯡꯕꯩ ꯑꯗꯨꯝ ꯃꯍꯥꯎꯗꯣ ꯑꯗꯨꯝ ꯑꯣꯏꯌꯦ ꯎꯇꯤ ꯊꯣꯡꯕꯩ ꯃꯍꯥꯎꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯤꯌꯦ ꯆꯪꯁꯜꯂ ꯃꯍꯥꯎꯁꯦ ꯑꯃ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯥꯅꯕ ꯎꯇꯤꯗꯨꯒꯤ ꯃꯍꯥꯎꯗꯣ ꯑꯗꯨꯝ ꯑꯣꯏꯕ ꯃꯅꯨꯡꯗ ꯀꯩꯀꯩ ꯍꯥꯞꯄꯤꯅꯣ ꯁꯨꯝ ꯈꯪꯕ ꯉꯝꯗꯦꯕ ꯃꯅꯨꯡꯗ ꯍꯥꯞꯄꯤꯁꯦ ꯀꯩꯀꯩꯅꯣ ꯈꯪꯕ ꯉꯝꯗꯦꯕ ꯑꯗꯨꯒ ꯈꯤꯇꯪ ꯌꯥꯝꯅ ꯑꯣꯏꯅꯝꯕꯗꯣ ꯌꯥꯝ ꯑꯣꯏꯔꯒ ꯆꯤꯡ ꯂꯥꯎꯕ ꯑꯃ ꯑꯣꯏꯅꯝꯕꯒꯤ ꯆꯤꯡ ꯂꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯁꯤꯅ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯀꯩ ꯍꯥꯞꯄꯤꯅꯣ ꯂꯣꯏꯅ ꯈꯪꯉꯒ ꯌꯥꯝꯅ ꯍꯥꯎꯋꯦ ꯀꯦꯡꯁꯨ ꯀꯦꯡꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯣ ꯁꯨꯃꯥꯏꯅ ꯆꯥꯔꯝꯃꯖꯥꯠꯅꯤꯀꯣ ꯊꯥꯏꯅ ꯃꯇꯝꯗꯗꯤ ꯍꯥꯎꯅ ꯑꯗꯣ ꯁꯤꯁꯨ ꯍꯥꯎꯋꯦ ꯑꯗꯣ ꯁꯤꯁꯨ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒ ꯌꯦꯡꯅꯔꯒ ꯎꯠꯅ ꯊꯣꯡꯕꯒ ꯁꯣꯗꯥꯕꯦꯒꯝ ꯊꯣꯡꯕꯁꯦ ꯎꯠꯅ ꯊꯣꯡꯕꯁꯦ ꯀꯩꯁꯨ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ ꯃꯍꯥꯎꯁꯦ ꯍꯣꯏ ꯌꯥꯝ ꯆꯥꯛꯀ ꯆꯥꯔꯒꯦ ꯆꯥꯛꯀ ꯆꯥꯕꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯥꯎꯕꯅꯣ ꯌꯦꯡꯒꯦ ꯑꯗꯣ ꯁꯪꯕꯗꯤ ꯈꯤꯇꯪ ꯋꯥꯠꯈ꯭ꯔꯦ ꯆꯥꯛꯀ ꯆꯥꯔꯦ ꯍꯥꯎ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯎꯠꯇ ꯊꯣꯡꯕꯁꯦ ꯈꯪꯉꯝꯃꯔꯣꯏꯕꯀꯣ ꯑꯩꯕꯨ ꯈꯪꯗꯦ ꯗꯥꯅꯥꯋꯥꯃꯩꯅ ꯍꯥꯏꯔꯀꯥꯟꯗ ꯈꯪꯉꯤꯅꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯎꯠꯇ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯋꯥꯕꯗꯣ ꯑꯣꯏꯈꯤ ꯁꯨꯡꯕꯗꯣ ꯍꯩꯇꯕꯒꯤ ꯁꯨꯡꯕꯁꯦ ꯃꯌꯥꯛꯁꯦ ꯈꯤꯇꯪ ꯋꯥꯠꯂꯝꯗꯧꯁꯨ ꯃꯥꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯣꯏꯕ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦ ꯃꯪꯒꯟꯒꯨꯝꯕ ꯀꯩꯀꯥꯗ ꯇꯣꯏꯕ ꯈꯔ ꯋꯥꯠꯂꯦꯕ ꯁꯧꯒꯤꯗ ꯑꯃꯨꯛ ꯁꯣꯗꯥꯕꯦꯒꯝ ꯐꯖꯅ ꯍꯥꯞꯄꯅꯤꯅ ꯂꯣꯏꯅ ꯇꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯈꯤꯇꯪ ꯇꯣꯏꯕ ꯋꯥꯠꯂꯦ ꯁꯣꯗꯥꯕꯦꯒꯝ ꯋꯥꯠꯄꯒꯤ ꯃꯥꯜꯂꯦ ꯁꯤꯅ ꯑꯃꯨꯛ ꯁꯣꯗꯥꯕꯦꯒꯝ ꯋꯥꯠꯄꯗꯤ ꯃꯥꯒꯤ ꯃꯌꯥꯛꯇꯣ ꯋꯥꯠꯄ ꯃꯥꯜꯂꯦꯕ ꯍꯥꯎꯕꯗꯤ ꯍꯥꯎꯋꯦ sina Sodabegan uti Thongba
그러면 sushi 소다가 합 뜻이네요. 다에 우티 동물 마하우도 라에 두가 시나무 우티 동물 마하우도 락pы nang wa le ba hadi ka hai tare loina te zabat manazu ka kazu loina hapa gi mama ka ke hape do phajana khangu do du oi ba gi ma le sinamu dae uti dong mahau oi ado si ja ina chota be ga mana khara wat pe yorang ani ko ado sa ba ya da ba di oi de yamna hawe ai wa yang ngam ngam ga aduga aidi kengadra khalina haba aduga kengsu kengge chanu thong uti je ado mem ai sek no honest review pi wo hai ta di ko si uti changba soda be ga hapasine hele ba hawa de ai gi oya di ka ha da re ade si na mu charu si na mu keng di ba ko di dar su uti gi ma haw aseng ba lak pa ji sine hele ba do aina somda utchung do ado da soi ba gi ne ba utchung do utchu wa le duga sung ju hai ta ba gi ut ki ga no do khara di wa le ba ko adu na ni ba do si na mu sada be ko oi ba gi haw do adu oi ba ko ai uti thongba hai ra ai uti ubo ko ningge Mem aroi be jak sem sigi uti asang ba sene sigi sarugi uti sangda ba sine sangda ba siri mem aina soi ba gi ne pulap mix to sa ga ma hau je kamai tau na ha
ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯌꯥꯝꯅꯁꯨ ꯍꯥꯎꯔꯦ ꯆꯔꯨꯅꯦ ꯎꯇꯤ ꯊꯣꯡꯕ ꯀꯥꯏꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯗ ꯇꯥꯔꯗꯤ ꯑꯩ ꯁꯨꯡꯈꯪ ꯈꯪꯈꯤꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯆꯠꯅꯗꯕꯅꯤ ꯀꯅꯥꯝꯇꯁꯨ ꯄꯟꯅꯗꯦꯅ ꯆꯔꯨꯅ ꯎꯇꯤ ꯊꯣꯡꯕꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇ ꯄꯟꯅꯗꯕꯅꯤ나 ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯈꯔ ꯑꯃꯁꯨ ꯈꯪꯉꯝꯃꯅꯤ ꯆꯔꯨꯅ ꯎꯇꯤ ꯊꯣꯡꯕ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯔ ꯑꯃꯁꯨ ꯈꯪꯉꯝꯃꯅꯤ ꯑꯩꯁꯨ ꯈꯪꯗꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯕꯨꯗꯤ ꯈꯤꯇꯪ ꯋꯥꯏꯌꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯍꯩꯇꯕꯒꯤꯅꯦꯕꯀꯣ ꯋꯥꯔꯤꯁꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯁꯤꯗꯩꯅ ꯐꯖꯅ ꯇꯧꯕ ꯉꯝꯗꯧ ꯃꯥꯜꯂꯦꯕꯀꯣ ꯃꯊꯪꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯒ ꯌꯥꯎꯔꯒ ꯄꯨꯂꯞ ꯅꯝꯃꯤꯟꯅ ꯆꯔꯨ ꯇꯧꯔꯒ ꯅꯝꯃꯒꯀꯣ ꯅꯝꯕꯗꯣ ꯈꯔ ꯍꯩꯕ ꯋꯥꯠꯂꯦꯕ ꯃꯍꯤ ꯁꯨꯡꯕꯗꯣ ꯈꯔ ꯍꯩꯕ ꯋꯥꯠꯂꯦꯕꯀꯣ ꯃꯍꯤꯗꯣ ꯐꯖꯅ ꯁꯨꯡ ꯇꯥꯔꯗꯤ ꯐꯖꯅ ꯇꯥꯅꯤꯅ ꯈꯜꯂꯦꯕꯀꯣ ꯁꯤ ꯎꯇꯤꯁꯦ ꯑꯗꯣ ꯆꯥꯕ ꯌꯥꯗꯕ ꯀꯦꯡꯕ ꯍꯥꯎꯇꯕ ꯑꯗꯨꯗꯤ ꯑꯣꯏꯗꯦ ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯎꯇꯤꯒꯀꯣ ꯁꯣꯗꯥꯕꯦꯒꯞ ꯍꯥꯞꯄ ꯑꯁꯦꯡꯕ ꯎꯇꯤꯗꯨꯒ ꯆꯥꯟꯅꯅꯕ ꯀꯥꯟꯗ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯤ ꯊꯣꯡꯉꯤꯕ ꯎꯇꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯨꯝ ꯉꯁꯤꯒꯤ ꯗꯤꯌꯔꯁꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝꯁꯦ ꯕꯦꯝꯁꯦ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯑꯦꯕꯀꯣ ꯃꯥꯁꯦ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩ ꯉꯁꯤꯁꯦ ꯎꯇꯤ ꯊꯣꯡꯉꯤꯗꯅ ꯑꯗꯨꯅ ꯑꯩ ꯎꯇꯤ ꯊꯣꯡꯉꯤ ꯈꯪꯗꯕꯅꯦꯕꯀꯣ ꯑꯗꯣ ꯃꯉꯣꯟꯗ ꯑꯃꯨꯛ ꯃꯥꯒꯤ ꯑꯣꯅꯦꯁ ꯔꯤꯚ꯭ꯌू ꯂꯧꯁꯤ ꯀꯩ ꯁꯤꯁꯤꯅ 우티 깡패라. 우티 가서 우티 해. 아니네 만나오싱도 이제는 거의 짜루예요. 아두기 아니네. 아이 기타니네 만나도 짜나짜나 하보다 그런 간다 우주봐. 나도 시시요. 아이 통이네. 시 아이 통이네. 아이 통이네 시제. 먹는다는 거. 아 떼었어네. 그럼 하고 왔다 그냥. 시랑 하고 그 말이 뭐 섹시. 그 산다 봐이네. 그래. 티슈다베가 기다냐네. 기다냐면 아니 하면 통보이네. 아도 해줘야죠. 우치 하면 통보이네. 얌 하오래 때디 누가. 기다리겠다. 그래. 이스한테 이래야 되지 뭐. 뭐 손가락 가다 와. 시디 까이 어디로 시디. 우티 먹으면 안 돼. 우티네 우티. 마하우드. 우티네 뭐 웃나다 우티도 하봐. 웃나. 그다. 또 어디지 까이. 마하우 그다가. 마하우 우티 마하우 정말 어디 시디. 우티 마하우 어디야? 아도 하우 봐봐. 하우도 까이 마하우 우티 시나 우티 마하우 또 아 시나 우티 마하우 뭐 왔더라. 시나 와래봐. 시스나 까이게 하페디 칸방감다. 하이디 아니 시스나 무 우티 로이나 믹스 오이바이 마하우 강다면 시나 무 데자다 마 하피 아마 mana masing kai mana hadi mana masing kai noina taweba sisina uti malaga kogi soda ba kitang yamba adu sina soda ba su yaw da mabra hoi yaw da adu na mai akhoi aina sumbai ta bai ne ba ko mayak to mange ba ma o lo le video lo le video le salo ai irena video le salo ba iren to hai da iren hai to hai me akhoi ji hai hayo iren hai baby hai hayo iren hai hayo iren ne hao bi gì iren nó tiếc sao rồi hào bị ta hào bị ngồi mà em xa rồi ở đây này nè chị iren quay từ ô iren chị sao chứ chị đang sao chứ tên là không mà chắc sao đâu bỏ luôn thôi bên này bà 아들이 면 마고에 보고 마우세 자요 생번에 아니야 하이 마우세 아도 우티 칼만 뭐 왔래 보고 아도 마약 아이네 우토 송바이 따바이네 바 아도 하우디 하우이고 하우도 깽 거 뱉어도 봐 tông đấy tôi nghĩ kém tông đấy mà hao tôi phải nấu tàu hay với ai 아들 면 ngasi video 살로 선제하게 면 제베 리뷰 슬로레 바이바이 이렌 바이바이 떠라 바이바이 떠라 이렌 바이 떠라 바이바이 이렌 바이 바이바이 떠라 바이바이 hai musim cái tàu đấy chưa hai được tàu đấy mà nhà cái tàu đi mà nhà ông hay nhá nè ini ada youtuber lagi lah papai buta mẹ ăn chơi lagi bye bye